पाउसेदे जुम्पम उइबमर उइब पाउ खरा अपडेट तौजरी अर्बन लोकल बॉडी एडीसी अमसुंग पंचायत की मिखल पुन्ना पांगथोकनब कैबिनेट ना वारेप नखरे ताम लोइख्रबसु मतम सांगना मिखल पांगथोकतन लेरकलब इम्फाल म्युनिसिपल कॉर्पोरेशन म्युनिसिपल काउंसिल कुंतरुक अमसुंग ऑटोनोमस डिस्ट्रिक्ट काउंसिल तरुक की मिखल लाकलिव सेप्टेम्बर थाद मतम लोइरकदब ग्राम पंचायत सिंह की मिखल का पुन्ना पांगथोकनब कैबिनेट ना वारेप लौखरे चीफ मिनिस्टर सेक्रेटरिएट ngasi ayupung tara makai taba matamdagi nukthil pung mangarom tabu phawwa pung taruk makai rom changna chief minister in Birina Preside tawtuna chathakiwa cabinet mifam na tongan ba warep kyamrum lawkhre ngasi gi cabinet mifam aduda matam sangna bikhal pangthok tana lakrava Imphal Municipal Corporation Municipal Council kuntaruk amasung Autonomous District Council ki mikhal lakliwa September October tha phawwa ki manungda gram panchayat ki mikhal ga punna pangthok na ba warep lawkhi hairi Mifamadu gamari lainana Agriculture Minister T.S. Biswas na pami sing dahai. Mifamadu na Manipur ki tongan ba town sing da planning ama jawd na pangsata sajin darak ba lambi satpham darak daba. Iram khonglam kya funjilak tu na no khajik tang chuba ki sing thumba. Mahiulang fok tholak pa madam da fair tender na sing ba sangpham laita ba na thiang dari ba khudong chada ba kaya ado. Kokhanan ba ki dabak Manipur Town and Country Planning Act 1975 mga suba amendment ayaba fikre. Amendment asida kanagumba miwi amda yum safa matamda apunba lamgi chada banga town planning scheme paikhanana ba musung local area plan paikhanana ba khaktuna thamanana ba yawre masina town planning authority na thabak ama paikhatpa matamda fajana plan tawba ngamgani haike state asida paikhal iva financial assistance scheme sing asida fund pithokpa matamda atopada chanan ba yadana ba beneficiaries sing adugi account aadhaar link tahona ba cabinet na warep lawre BDF forces sing ki jai fatawang khanaba ki mathakta makoi ki service ki matam chahi amaga sangdokpada ayaba fikre matam sangna lambi amada chatluba dagi halakraba sing da thabak figani ana lakthokiba aduda sethawba surrenderi omda thabak pinana ba ko na pikhre order thabak ton thokna ba kumja lising ani taraga humdoi gi me homda thokiba maiulang phoki thawdok ka mari leinaba senapati district ki manungda laiwa silent village ki khunja sing da compensation pinana ba cabinet na warep lawkre Masagi sahi tara dagi taraga mapan phawuda leiba nabi masa sing gidabak menstrual hygiene ki thabak sing district taraga taruk makta thorang pai kutuna makoida sanitary faina sing ba lemna phangana ba thawsel pakhat pakaloi na yamna hygienic oiba mafam sing chemgana ba so ayaba figi Manipur ki border town oiriva amadi Southeast Asia ki gateway oiba amasung AKS policy ki maru oiba mafam amasu oiriva Morida international ki thakta cancer hospital amasava FVSC की खुदांग Manipur Health Service Grade 4 ओइना Dental Surgeon सिंह आते ना लौना बा कैबिनेट आया बा फिक्रे भागना है Manipur Information Technology Policy 2022 अमसों IT SEZ Policy 2022 सो कैबिनेट आया बा फिकी IT sector द ICS कंपनी का खुसम नरक मियोई लिशिंगनी सामंगा ट्रेनिंग पी बगल वेदना थबक विनना बा ICL Tech B have a program of Fakatuna ICL Training and Staffing Service Private Limited ka paket kane Sandel Tamenglong amasung Ziribam da District Transport Office in Hangdok na ba how's like interested was terminus asimatam ko tuna bomong da sem kalagala night company amaga PPP motor sanction da revenue sharing tominaraga salai with the cabinet na have a fikre Manipur electric vehicle sing laiba music da kudong chawa pina da ba amasung Carbon hantana ba masung akoy bagi fibam da sogan da ba work from da yumpham mai ba Manipur Electric Mobility Policy 2022 cabinet na ba pikre mifam adu da Greater Imphal ki manung da leriba lambi sing amasung district headquarter ki lambi sing oful thogan da ba maung da fajana sem kana ba cabinet da warip lawkre lambi sing asinakal amadagi amafawa thungna da ba koilas thagan haike Manipur laya ki employees sing asigi transfer and posting ki tongan ba policy amasan han ba chanhan ba cabinet na aya ba pikre Employee mana posting mafam amada sahi ama makai tagi home power lainana ba mifam aduna warep lauke madugi matung da transfer tarukna bagi thausil sanaragani transfer amasung posting gamari laina ba wanom tomnom tautana ba mifam aduna warep lauke ngasi gi mifam aduna Manipur laga ki tongan ba mafam da live office ko dimak biometric attendance zone amadagi sana ba hawana ba cabinet order thokre masi mafung oina laiba ki employees sina miyam ki damak kathopa ka loina na thabak sona na ba pandam da sangchilak bane Loina sub divisional
monitoring mission amasung district planning committee thabak hon nanaba cabinet na ayaba pikhre state asida PMGSY MGNREGS amasung NFSA gi thabak thorom sing hena mafung fana sangsin nanaba thausil paikhatpa cabinet mifam na ayaba pikhre MSVCL amasung MSPDCL gi employee sing su tare subak manipur service revised payrolls 2019 san hananaba cabinet ayaba pikhre Manipur integrated logistics policy 2022 sembadasu ngasigi cabinet mifam na ayaba pikhre Mikhal mamang da BJP ki manifesto da yaukhiba larik phaba college saliva nupi masa Bairoi sing da lemna school DP na scheme thabak ton thok na cabinet na ayaba pikhre lam laijadaba amasung lairba lomi sing masa sina graduation natragana awang thaki bhai tambada scholarship winner scheme thabak to on thok pada cabinet ayaba pikhre Chief Minister meritorious students is support scheme sanhanba cabinet na ayaba pikhre Rani Gaitin yu no facing scheme ki makha na pi masa mahiroi sing da policy kun manga phawbage scholarship winner bagi thabak wafum thabak to on thok na cabinet na ayaba pikhre haire makha tarakwa atopa pau amadana CBSE की क्लास 10 टोल की एग्जाम तोकलबा याय इंडिया ना होकी बसाइल खरा अस द कोविड लाइसेंस संदोपगी सांग लेफल लेतना वांखलक्तुना मरिसिबो वेब लाकपा याबगी ओइथोकपा लेरकलिबा असिगी येंगलगा CBSE ने लोगो क्लास 10 नमदि टोल की एग्जामिनेशन संग तोलगा अल्टरनेटिव असेसमेंट मोड त ओइना पांगथोकलबा जाय आइना एजेंसी दगी फंगबा पाव अमन हाइरे पाव सिना मखातान हाइ लेबा खसिदा कोविड लाइसेंस की फिबम लेफल लेतना वांखलकलिबा असिना मरम ओइदुना माइरोय मदी मामाफा सिना CBSE की एग्जामिनेशन से कैंसिल तबिन न वकत क्या मरम लागले हौकी बसही लिसिंग अनि कुनमाथोय की अप्रैल थादा पांगथोकदबा क्लास 10 अमसुंग 12 की होइना जो मतमदुदा कोविड की ओइखिबा फिबम मदुगी येंगलगा कैंसिल तौखरबने हंदक सुकारी गुंबा लाइसेंस असिना मरम ओइदुना ऑफलाइन एग्जाम पांगथोकपा कोलोंग चारोय दबा लेरबदी अल्टरनेटिव असेसमेंट मोड तो ओइना एग्जाम असि पांगथोकपा याबगी ओथोकपा लै CBSE ना मंगजौना लेपखिबा अल्टरनेटिव असेसमेंट स्कीम की मतुंगिना करिगुंबा COVID-19 के लाइसेंस असिना मरम ओइदुना लेबाकस के स्कूल सिंग कुमजा लिसिंग अनि कुनमाथोय की नवेम्बर डिसेंबर थादा थिंगसिनखिबा ताराबदी महिरोय सिंग के होइना ऑनलाइन नत्रगना ऑफलाइन की मोड मल्टीपल चॉइस क्वेश्चन बेस्ड टर्म अमगे एग्जाम पांगथोकनी लोइनना करिगुंबे स्कूल कॉलेज सिंग असि मार्च अप्रैल थादा की हांगबा याखिदबा वरगदी महिरोय सिंग की टर्म अमदा पांगथोकिबा MCQ based examination अदुगे रिपोर्ट अमसुंग इंटरनल असेसमेंट के रिकॉर्ड येंगलक मार्क फीगनी हाइरे Nupi Famlanluba oja Chahi taret jail ki bian pikhre Chahi nauri nupi masa amagi ikai khumnaba Famlanluba private school ki oja ama Chahi taret jail na thamnanaba kona khagan kre Special Judge First Track Special Court Pokso Salam Ivom Saki Court Mara Laire Hane Laukthokraba Khoirapa Mahesor Elias Sanahal Chahi kunthra kanai thoi Nambol Kha Jiri dagi New Esi Tha Asigi Taraga Mapanda Court Phutoklaba Matung Chahi taret jail na thamnanaba Lauthokibane Mak Pokso ke section 4 ki makhada jail da thajin khibane Makatarakwa atopa pau amadana Delhi da jum kai thugaifwa levan khre Supreme Court na warning tawkhre Thangju numita kanglo pasel gi hingsa thokeba Delhi gi Jahangir Puri da bulldozer singsa jinduna thajindur jum kai kya thuai khiwa adugi nongan bada Supreme Court na demolition sing adu letna bu order tawkhra matung phawda makha satha khiwa adu order sin yamna haksin lawi hai khre makhata bu order thokriba phawwa Jahangir Puri da demolition sing amata yaroi hana civic body atuda notice period na court aduna haike no Delhi municipal corporation ki mayor atuda Supreme Court ki wari adu tha khaba matung da sathagiba demolition punamak atu aikoina yamna haksin yenglagani ana Supreme Court haike Delhi da BJP luching ba Jidu Chowdhury kaptan hatkre Delhi ki mayor vihar pastry da mafamadu ki Bharatiya Janata Party luching ba Jidu Chowdhury Jumjaka Sanamit Captain Harkre, Deputy Commissioner of Police DCP is Priyanka Kashyap ki matungina time tokpo mafam adudagi police number uiba evidence phangkre mafam adugi BJP luching ba Jidu Chowdhury bonamit adugi nabida waram pungnipan mit tara mangaram tabada Mayor VR Phase 3 the Captain Harkre bane Mumbai da Muslim ki moksa da Butra de ayukta loudspeaker sin aduna lai khurumba tokre police Mumbai da leriba Muslim ki moksa da Umbutra ni thoiti ayukta loudspeaker sin aduna namaz natragana prayer to tokre and police ki source aman haire hariba khongtang asi MNS ki chief Raj Thakre na me home phawagi marungda Maharashtra ki moksing da faliba loudspeaker sing amadila asi lauthokadabane karigumba lauthokdaba tarabadi Muslim ki moksing ki mamangda Hanuman Salisa Jauno Khongjang kya changchen gani ana Maharashtra ki Chief Minister Thakre ki government da akan warning tawkiba aduga mari ina sarkar na hariba khongtang asi lakolakibane Maraka sida
Hauzik nong khara chuba maramna background da khara nongai masigidamak tabiriba singa ngakpegani. Makatarakpa atopa pau amada Afghanistan da bom mari pokhai ki pathaurukta mil kunthra ka mathoi sire marfuga tarik na asoka panangle. Ngasi Afghanistan da bom mari pokhai ki pathaurukta mil kunthra ka mathoi sire atuka mil marfuga tarik na asoka panangle hana official report amagi matungina photokle. Local official amadi journalist na photokki bada Mazar e Sharif city da leiba siagi mox amadi hananba oina bom ka pokhai ki. BBC na photokki ba warul ki matungina di mil kunthra ka mathoi sire atuka marfuga tarik na asoka panangle haire. Islamic State Group IS na atekadu sathagibani haina photokle. English singani kunthra ka mathoi da PTV asi loigadoribra. Kilometer sama kunifan pakpa Komet PTV tamna yang na paisalagle. Sayul khara ki mamang da NASA na kilometer sama kunifan pakpa Komet na PTV tamna solar system sida paisalagli ana confirm tawkre. Komet asi ki maming na C2014 UN 271 natragana Banner Delhi Branston BV haina kawi harba komedasi namit tamna paisalakone adaba masina namit jawdri marakta PTV de yamna nakna khudong tiningai oiba mongda naksilakani karigomba komedasi ki saruk kaiduna PTV de taslakpa tarabadi PTV asi loiduna biyoi khunai asi mutkiba yabagi akiba lei haina scientist singa yamna wari C2014 UN 271 harba komedasi yananba 2014 gi October da thengna kibani hauji komedasi Old Cloud Pauduna namit tamna paisalagli. Komedasi pungda kilometer lising kuntra manga yangi. Komedasi kilometer sama kunifan page. Masidi khwaidagi chawba komeda mane. NASA ki report matungina komedasi hauzik PTV dagi mal billion amalapna leiri. Masi English ani kuntra ga mathoida PTV de jamna khudong thiningai oiba mongda daksilakani. Komedasi na PTV gi jawrakadabagi arapasi PTV dagi Neptune planet ki marakta leiba arapa asidagi hele. Komedasi ki saglolasi ahju pawda ahongba amata leite makatarakwa atopa manipur gi paw amakhatanga mamangi government inspector da promotion pikiba ASI kulhumdoi ke order high court suspend tawre promotion order suspend tawbaga mari leina athoba matamda mathau tapu order thok nana pasu high court chief secretary DGP da khangan kre However, February amasung March da tangkakani thokna pangthokiba taragan ithoi suba Manipur State Assembly Mikhal ki Model Code of Conduct chanaba autangi ki mangda December kungamari lising ani kunmathoi da Manipur Police Department ki Assistant Sub Inspector Male Civil sama kuntraga maribo Sub Inspector of Police Male Civil da promotion pi ki border do da jawba inspector da promotion panglaba police officer kulumdoi ki promotion order High Court of Manipur na suspend tawduna thamkiba galoinana Court ke order asibu thabak to anthokna suspension order asida mari leinana order asiga mari lenan Manipur government ki bhot syllabus chief secretary amsung director general of police DGP na mathauda bo order sing jari ba makai athuba matamda thokna na basu khangan gre mamangi lekha da mikhal ki mak oina December kun ga mari lisingani kun mathoi da order thokna police ki assistant sub inspector ASI chama kunthra ga mari bo SI da promotion pi ki order ado department asimaki ASI marina tongan ba civil repetition ani da fal tarukan challenge tawrakibani aribeda content sing asigi mar oiba pau khara asiba pau damjariba Manipur local news YouTube channel asidagi yengbiriba panama pathagajari channel asana thomda kana badi subscribe tawi dibasana subscribe tawir maloinana like and share tawsu kawi kana panama po abagana thagajari